अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा मदे एपिलियागी अपांबा मॉडल सिंग सुपनदगी लुपा लिसिंग तरा खक्तंग पुथोकपिदुना लोन ओइना लौबा याबगी खुदोंचाबा पिजरे अकुपा मरोल की दमक कांटेक्ट तौबिरउ 9089895330 अमदे 9615823252 तुलसी मोटर्स प्राइवेट लिमिटेड थांगमैवन अमदे संगाइब्रो खुदोंचाबा सी मांगहनबिगनु मसिमक कांटेक्ट तौबिरउ टर्म्स एंड कंडीशन अप्लाई Kurumdari ELITETV news dai ko eng ta video su amla taram nok cheri maru ngasi imphala phungko pause singda kari kari maru paw yaw du khamni aham dele ribasi pona pham da Assam Rifles na Sugnu police station mangda case per khamjenduna lambi thingin medagi police ka sawna mukna khre miyam na Assam Rifles ta chingdari basing sumle kokomi kukila logo sinama phum kya da bom jawna chithrak palanda da mi tara manga soktuna laikan na khre sentena irang thokning bathokcha sunu khanba mali congress Nungtil pung mga phawba curfew komthokre combined force na combing operation chatapa okre chingki jaga da su nongmai lokhi maite lipun haibisina koi pona phomgi maru pawere mathang lersi narol ge thodang da kokila lobasina nongchup kangchup singkhong da maite gi yum ahum mai thakre koi shaung naraba miyam na kuki khulama mai thadokre kokila loba ahum sire micham manga sokle Sugnuda Assam Rifles sung police ki marakta thokhe bathodok inquiry jatharagani baran leibasing action logani chief minister maite sing tum na hat na bahonari bra Sugnugi attack kuki sing na pre plan tawtuna jathakhe bagi document phangle AR ga mukna khre aksiba hakchang taret phangle DGP Rajiv ka unakhre Rajiv na governor ga unakhre haibasina khoi narol thongdangi maru paware mathang leibasi sana leba ta Nimit marini ki tungda Sugnu area dagi asib haksang tret lokhat khre Sugnu da Manipur police ka AR ga hatnaram ga dawre kangchupta pung nipa lok nomai kamna khre micham trom doi sokle lakhiba nomai cha mani thumari pikhalakpada maitei gina nomai cha na sunma mapanam sung kuki gina kunthra manga pikhalakle sikhi masing maudra taruk mai thakhiba yum lising ohum ga chamdi trom doi yokre report Odisha da train gurung chatpada cha masire Anoba DGP na governor ga unakhre haibishna khoi sanaleba ki muru paware mathang lebsi Sanga Express da kapna khre kapsel lakutatra tukso khre hakchang tre lokhat khre Assam Rifles na kuki terrorist singi misang sangle kokomi Union Home Ministry wa from Manipur Tribal Union na condemn to khre haibishna khoi Sanga Express ki muru paware mathang lebsi EL Express da Sugnu police station mamangda Assam Rifles ki Kasper gari singna thachan duna thambadagi umkhatna rure Sokom Faidagi Asibakchang Octopangam Kre. Police Samadi Assam Rifles ki marakta wakal tana hudabdagi thokibani Chief Minister. Amit Shah na Warriors Prognaba Honagari Thajarambagi on the Tenabada Chana Tanaba Pigani Hiram Basi Laibak Tibani Ibobi. Laibaki Irangasi Karam Film the Lay Kangdana CSO Sana Santi Lawiganu Maite Lipun. Manipur Yapun Basaktam Gidamakta Maite Pangals in the Haktang and Lepkani Lautokre. I was in the EL Express Kimaru Power, Patang Levsi Ireba. Irebakta Security Advisor na Unified Command ki Chairman oiba haibasi miyam gi lenga oidibra lema ki libak leidibra oibobi Sugnu da Assam Rifles ka police ka phibam semna dana mukna khre kokila lobo singa state force singa nong makeup na khre relief camp sing da lem na layang bacha thari haibasi na khoi irebaki maru pawre matang lebsi huelan paw da Manipur da thok lebalan hogdong na nga chaba yingli haibaga chap manare kuki militant sing na Apulok resort mai tharamle kangchup sikhong da kapnabada taram ngarom sokle kuki militant sing gi lan gi dari phangle kukila lobo sing na nomai kapsilak pedagi khoisaung darba miyam na khul ani gi yum sing mai thadokre Assam Rifles na Sugnu police station da personal sing thachenduna thamlobadagi nakal ani gi marakta khut thongnaram ga dawre haibasina huelan pawgi muru pawre patang lebsi Sanga Express English edition ni yaribasi Kuki militants attack Meitei villages 16 hard attacks on Kuki villages continue Meitei officer posted in Manipur leak on social media
Army Authority takes strong exception. 144 arms recovered, body count goes up to 98. 7 bodies picked up from Sugnu Seru area. Narco-terrorism says PAPP. MTU calls out repeated bid to link as the demand with present crisis. Wrong narratives should be set right. Tense standoffs issues between Corps and Assam Rifles. People's Chronicle. People's Chronicle the labor see press off as Sugnu as Assam Rifle blocks police gates. Air's true face revealed Kokomi. Says operation begin 140 weapons surrender. 15 hurt in bomb attack ferry in Singda area. Mercenaries behind Sugnu violence, villagers, new DGP, former CM meet governor. Kuki militants instigating Kuki civilians, MTU to Saha. Joint meeting settles ambulance attack case. People's Chronicle Gimmer Power, Imphal Free Press. Imphal Free Press the labor see tensions erupt at Sugnu with Assam Rifle. Restaurant Sioux groups farce as Kokomi. 5 villages injured in gunfight. Police recovers 7 dead bodies from Sugnu. New DGP Rajib Singh calls on governor. 39 PLA cadres lay down arms. Imphal Free Press Gimmer Power. Kasi Imphal Fongo Pausi Sigi Muru Pau Kramate, Susi Matanga Kogi, Studio the Lengthen the Lady Basia Koi, Masak Naiba, social activists Amunisul Lady Bakoi, Indigenous People's Forum Gi, President Getoju Pubiriba, Ashang Kasar or Ashang Kasar ELITETV Studio the Taramokshi. Maru in Ngasiki Pausis in the Yarabasiki Manung the Hausi, Cookie Emusung Mategi Marakta, Koi Muknabagi Pausi, Leptree, to Anton Bazagasing da Cookie militants in attack over Madugi, retaliate over the Kul Maitaba, Kotpa Mea Machatari. Laibadi Koi Masi Sigi, Kanaba holding it up, Ozagi opening Namtang, Hanaki Kogi, Union Home Minister, Amisagi Kongset, Hokiba, Mekum Matpandagi, La Akan, the Koi Jungi one, Takiba, Mana Piram by assurance Mayamama Aduga. Mayam the press conference the Pongdo Mayamama. Mayam sing a seal horriba Iranga cigar quay Amisana Pinemiba Maki, what from a cigar, Ozagiba Ahama Miang Duntam Yoda. Asa Zahantaki Honorable Home Minister na Laki Base Koi Karihashira Manipur the Labour Prajam Yam se sum aina Kanbada Yamna confusion labor, controversial labor pot kumna dum mayam na phonthong number kumna khoina radio degi amadegi mayam paulo boda taba kanda dum adusu phangjai maru oibadi aina haining badi magi lakpa khuncha se kitang di themale haina ai ahanbada dum thamjage maramdi akhoi thokpa issue accident ase megi tang 3 gi thokibani within 1 week manungda laglaga hanthak mana Toriba Mayam the press meet Toriba Aduga Mayam the commitment Piriba Mayamdo within a week the Toramba Taradi, Messi Koi Lepax Sumaina, Kankon Saira, Yamna, Lamay Chakpase, Sum Chala Moidra Haina, Ahanbada, Aitamzage, Aduga Hojek Mana Laglaga, Yamna after 25 days the Laglaga Hojek survey Dore, 3 days Mana Handaki Conchaka, 3 days Magit, Yamna Velu over time. Spend over Hybrid City Yamna, Masidi Taganing Highway. The Odo Bobo Hojikche, Center Government, Karamina, Kalibra, Kari Mak commitment no Akwaki solution Sigitamakta, Haiba Ma, Aquina Wahang, Yamna Chauna, Hampa Mamadi Lere. Aduka state government Sita, Moina Sinariba Port, state government Toda Karino, Hybrid issue, Mayak Singna Aquida, public the Tambibadi Pabra in the low way. Ado Lakpaki Kanabadi am later interact of the Kotana Towa Dubo. Mesiki Langmay Chapagi solution to the solution gi lom the day Yamna Toina Madugi the Karimno formula ma Natraga Adugi decision number de Pidribra Haina ID Tamzay. Comes from the Aduga, Garantiam Nuaitabas and Havatare Hazi Praza Singam Sung Lady Central Forces Kimarakta, misunderstanding Hagadra, mistrust Hagadra labor Mayamali. Hazili Virang Sida Koi Assam Rifle Central Paramilitary Force Mayamachan Kibasi 14,000 above Mayam Hector, Numidang Sida Koi Flight Sida Puraktana Jora Kibani. At Hojiksi Tonga allegation Mayamala Assam Rifle Sing Sina Koi Kulikuki militants give Heber the lady, Adu Lady Haba Moichang Hibazaga Singda, Maitar E Mogi Mamanga Koi Poche Hurala Haba Tonga Bakle Mayam Sulai. Aduga Masigiam Chow, example Hagsu Sugnuda.
हनक सिबसिंगी मनुंगदा असम राइफल्स ना कापनी हाइबगी एलिगेशन मैम सुले ngarang si akoi Assam Rifles kangbu gi tamama akoi gi Casper ma gi bulletproof gari si akoi SDPO sugnu amadi akoi sugnu police station mang khamjala aga leibedu gi madu gi chawna mungna ba adu footage akoi thajarake live poti of course Assam Rifles leiba mayam si unified command amagi makha da pajana leiraka Manipur da santi prokna bohora mane adu kiruma kanda mayam na hore ba sunu gi praja sin hore nakan nakada hore ba sing che khoi Assam Rifles se thaja de aduga tongan ton ba Indian Army mayam su khoi thamjel ka tore habgi paw po ba hajik si ahin tumna da ba imai bel mera pai bi aduga tongan tongan mayam se lei ba duna ngarang gi sincere ja su ubiramani ngasi gi newspaper da su yaure yam phajana khoi gi misunderstanding lei ba tare mi gi tholo pom get to da bole Casper gi aduga hai ba jaga ji almost khoi kuki militants na round up toraga question laga leigrabani tanjadu da migi adu Manipur police ki hype zare thokpam zakadu da get khinjilambadu da mamang dagi chingnaraga lakpaga adu ga thamjalapadu gi chawa mungna bani masingarang thoki basi na so iche minister badi misunderstanding paw khonga da bani hai badi hai adubu ozagi mieng da ngarang gi thodosi kamai ni yengbi ja khoigi masi hojiki situation se da aduga torak liba mayam sik uradi masi ngasi ngarangi du khakta nate ase yamna thoki gida male thorak ka dore hai base aina dum ai observation da ko phangjai ngarang thoki bodo ojik central paramilitary force singse moi di order kari kari system du da khra yengjaba leiba aduga madu da moi di sum chauthok thabak hana degi sum adugumba yamna kidang kahenba henjanba se eta tawba khoi gi lepak te di akhoi ne yamna phange uba phange aduna hoji unified command gi kaino sisu chief security advisor de pikre haiba se de ko moida aduga 355 ki kaino se thambanina moi gi concept ta masi hoji lenga ki kaino se yamna kaino oidre yaudre adu moi se na control tawbu ngamdre moida public sina trust leitre haiba se moina khanjaraga moina tothokpa ma yauriyeba anu hoji curfew relax tawna manung da so hoji any sanapati de ki imphal kumba ukhro de ki imphal kumba chande de ki tamelong lakpa sida every highway je da hoji Assam Rifles ina check tawraga leireyaba da koina aibana curfew relax the day kari ki noi disturb tawbno adu curfew nat relax nat bakanda noina tawgadabdu tawbiro adu curfew relax as the magistrate amana tawraga tawrabnena adu even curfew relax phawbada chatpa yade khote haidena hojik yamna disturb che pidena leireba adu ngarang gi thodok tu yengo adu maida police station amada direct changlaga tawba haibase madu law na system da de madu chumdi haba moina STPO du da police station du da unani so hana paw du lauraga moi waris hana ba gi platform ama thigada bade haba direct the information pi da na changba kumnu oi madu na tak bade hojai power se moi da sinakre haiba gi moi da concept amdang moi da leiri haba aduna hojai se akhoi da yamna laibak thiba haikadra danger haikadra phajana full power se paramilitary Central Paramilitary Forces the Sinakre Hirade Madu Pajana declare a topiba, order a topiba. Adumayam, Adumatung Mayam, aware toba. Madumba orders who later Dubo Sonda police has security a matani, my law tonganba, Aduda executive Zabani Hijariba. Adubo, Masi Totori Base, Masina Hibase, Aiso, Hojek, Ukrudi, Lambidi, Kumbani, Ado Yanga Poppy, Makaduda, I quite a yamna, risky way among the check away about. The I Pasca, I Karka, Utana, argument Kata Hawe. Ado Sumaida, Town later, Takpacity, Hojiki, Unified Command say, Kaino the Sinakre, Ado 355 Tamkre. Haibagi ngarang Amit Shah Laraga Chakre Haibasida Central Paramilitary Forces in the Hoji Khalije power se moi de pikre haibagi concept ama yauriye adu masi yamna hujai nang sai haibudu masi sengthok na dra de ngarang gi issue do ngasi chu haying so tum mafam khara da tum thogadabra madu thokpada noma de akhoi gi state security forces ka moi ka ikhang khangawdana khuthona khibso dum leigani haijariba loina na public sing da ngasai harassment mang natrasu harassment gi mong da ko hojiki madu amu pisalaba moi di akhoi gi micham sing da protect se pio haibani aba adu ji kuki khangde naga khangde maite hairasu naga hairasu
leitaba mafam da moina khamlaga check buto da tobsidi niyom chungde yamna irang leiba violent leiba natraga kaino oiba mafam chinaba mafam da de yam changjaro tawjaro aduga lambi da thoklaga army na Assam rifle na mayam da checking to why sidi id madu lona yadabra aduna moina tawribudu de moida power se sinakre haibagi concept ama yauri yoja am so me adu hazisi confusion ne jan tak bi so me koi se BJP ki national spokesperson Sambit Patra na BJP ki office ta unaba kanda khoi 355 sia khoi chalai de mo hai atoba khar le ga mu chalai de mo hai ne sai si da dum confusion ama lei ana sai si khatang gyan tamina ma thau tai adu lai ba hom di ja hazisi khoi cookie singa aduga maite singa ki jaga jaga da khoi periphery area da adum aduga foothills ta mase lep tree si kamain daudana santi pura kada ga habse hazik mayam yar basing tabada nungaite se da nakan anima kini khoi leitraba mayam yar ba yum kai mai chaki ba si isadagi lupa tara buk ta hob lupa manga ta hob da yamna nungaitaba ama feel tawbuni adu hazik si mai me kai mayam ga hazik ngasi gi report ta yum lising ani ohung gi ma ka chakre lising ohum ga samni trong de chakre haiba yauri adu na sikhu masing su mau da tu su kre dana lai bai su si da koi mayam na haina ba external force ama koi leminarakpa hawadi leminarakpa koi kongsai kangbu adu thado kangbu leiro mayam singa siga hek yumthang ngan leimina ba se kasu hanaroi madunu sinana lei akoi gi koki kangbu na maitei kangbu kan gi ba maitei na koki kangbu kan gi su leido laibo wang din hana nemtha ba yare ba sida mapan gi external force ama yaw ba adumba kulai matik chana sophisticated weapon ba ba brahmarom dagi lakpa kangbu ama yaure habagi posi intelligence report su leire masi wafum si akoi nan akoi home minister la kan puthok kan nam khoi thayai na dum madum khomme ana side issue si da root causes si kai no obi ai bo jagi opinion da kamai le external force auction lak pasina he na ngasi tha ma phajele tak ahum dagi hogi mani ngasi thak ahum phare no sai si da jagi be kari opinion le imthan za ojeki khoi gi hoi center paramilitary forces mayam se missing haibangam dadana khoi gi Manipur da imphal da lakre habse khoi tai khange aduga mokhoina hojik kari step local bra kari tori bra haibisine khoina wahang se ko adu security forces yamba kaya maruk thajalasu noma gi kandadana peripheral khangde amada khangde ko sum violence dum thoktana leijari madu aina khanbade akhoi ge Assam rifle khangde security khangde central paramilitary forces sing se moi mathau tawdarabra haibagi yamna akhoi da china ba yawa pod am leire tawda bo ji army Assam rifle central paramilitary forces mayam lakpase china ba doga corner natraga border area adugi peripheral gi oiba ya any kaino oibi ya akhoi ki taina ba mafam aduda moina point zone adu area adu identify tawthoraga phajana ngaksalaga adu da control tawhogda bane aba adu erdi khuthona badu leblani aduga mai thaba khopasu so dum leblani adu moina chapcha na control tawdabagi adugi mafam zone do area do identify tawraga hojik mohi thabak se chathadre aba amma khamafam khara na moi leina mina mai thabadu kaisu moi control tawdre haibu kumbusu so yamna pause phange aduna takpadi akhoi masida yamna sum china ningai amadi weire aduga hojik jana hairiba do hoi real factor today akhoi mayamna khangsini hoji akhoi ki akhoi na hoji reality da khanglakpada de mi sirakpa lan tawrakpa nomai kamna ba kanda nomai phaja pai nei maru adu no oirame haibado madu mayam du na utpa takpa kanda de masidi external haibata ne mapangi kainoma khuche mama yaure haibadu de mayam na dum china pham thoi khampham thoi haijariba reality di hoji thokpadu de the same haibada akhoi ainahan home minister so dum panjai akhoi ki problem se akhoi ki border da akhoi ki immigrants aduga refugees international border gi pillar mayam chayna leibse thuna loisan laga akhoi ki immigrants now na changlakpa singse central government na miken changla phajana control to yeng hauda batarade masi kumbasidi hena thokigani toina thokani haise aigi side gi thamjare oja anu man akhoi kaino ne masida akhoi na refugees immigrants haina panba kanda ichi no khonsai singna kuki singna khara feel to ba nongai ta ba kumna ui akhoi na haijabadi moi thaina gi akhoi chahi kaya de leiminari ba tribe khudima community khudimak se akhoi kaina ba yade nungsi chana leimina se adubu nauna kadai digi no immigrants khangde ama khangde changlak pasidi akhoi punal thinmina se haijariba madu haiba kanda moina heta khitang akhoi da
ꯐꯥ ꯑꯃꯗ ꯆꯠꯄꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯊꯤꯡꯒꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯑꯗꯨ ꯄꯣꯠꯇꯨ ꯈꯛꯇꯅꯦ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅꯁꯨ 1951ꯗꯒꯤ ꯂꯧꯒꯅꯤ 1961ꯗꯒꯤ ꯍꯥꯏꯅ ꯇꯧꯖꯔꯤ ꯃꯗꯨ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯁꯦ ꯍꯥꯏꯕ ꯑꯗꯨ ꯅꯨꯡꯁꯤꯅ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯛ ꯍꯧꯖꯤꯛ ꯆꯪꯗꯅ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯊꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯃꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯈꯔ ꯒꯦꯞ ꯂꯩꯈ꯭ꯔꯦ ꯔꯤꯆ ꯑꯥꯎꯠ ꯇꯧꯕ ꯉꯝꯗꯕꯒꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯦꯛꯇꯔꯗꯤ ꯑꯇꯣꯞꯄ ꯏꯁꯨꯗ ꯑꯩꯈꯣꯏꯅ ꯗꯥꯏꯚꯔꯁ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯦꯜ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯗꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯌꯦꯜꯍꯧꯃꯤ ꯊꯥꯏꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯤꯅꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯃꯦ ꯃꯤ ꯑꯅꯧꯕ ꯑꯇꯣꯞꯄ ꯃꯤꯇꯣꯞꯁꯤꯡ ꯆꯪꯍꯟꯅꯤꯡꯗꯦ ꯑꯗꯣ ꯃꯣꯏꯅꯗꯤ ꯃꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯈꯤꯇꯪ ꯈꯔ ꯔꯤꯂꯦꯛꯁ ꯑꯣꯏꯊꯣꯛꯄꯒꯨꯝꯅ ꯁꯨꯝ ꯇꯧꯕ ꯀꯥꯟꯗ ꯃꯁꯤ ꯑꯅꯤꯒꯤ ꯑꯦꯖꯦꯟꯗꯥꯁꯤꯗꯀꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯃꯨꯟꯅꯔ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯉꯁꯤ ꯂꯥꯟꯆꯧꯁꯦ ꯊꯣꯛꯄꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯥꯟꯆꯧ ꯊꯣꯛꯄ ꯀꯥꯟꯗ ꯀꯔꯤ ꯇꯧꯔꯦ ꯃꯥꯒꯤ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨ ꯊꯝꯕ ꯉꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯥꯒꯤ ꯄꯣꯁꯤꯁꯟꯗꯣ ꯃꯥꯒꯤ ꯄꯣꯁꯤꯁꯟꯗꯣ ꯑꯃꯨꯛ ꯁꯦꯝꯂꯛꯄꯅꯦꯕ ꯄꯣꯁꯤꯁꯟ ꯁꯦꯝꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯂꯥꯟꯁꯦ ꯊꯣꯔꯛꯄꯅꯦꯕ ꯊꯣꯔꯛꯄ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯇꯥꯛ ꯍꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯟꯕ ꯌꯥꯕꯒꯤ ꯃꯆꯥꯛ ꯂꯩꯌꯦꯕ ꯃꯦꯀꯥꯅꯤꯖꯝ ꯂꯩꯌꯦꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯅ ꯉꯝꯗꯔꯦ ꯌꯥꯔꯦꯅꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯀꯔꯤꯒꯤ just within 1 week manungdasu 3 days 4 days dasu go masigi thinjanba yaba control toba yaba ge mechanism se leyaba adubu hojik ilai leitaba kumna le ngarang koi home minister laraga chakhresu makha tabada hojik continue tawun leri adu masi mayamna mik painare kari agenda no kari oibno haina hojiki changsalabane na aina sum yengba kanda oja magi position se ama semba kumna aikoina ure masida khogi manipur da leiba politicians sing intellectuals sing CSO sing munna khanaraga akoina yamna diplomatic afaba oiba lomda aikoina tackle tawdradi masi aigi wakhanda de hojiki chatliba present akoigi scenario aduga era aduga present kaino akoigi issue sinadi अखोई मणिपुर दा अफबक लाकदबदी मानदरे मदो हाइनिंगे अते ओजास लाकनिंग बामना सिदा फॉर एंड अगेंस्ट की वहम नतब हौरेबा इरांग सी अखोई मयामना पानदरिबा सी अखोई शेड्यूल ट्राइब की ओबा मदुगी इशू दगिनी हाइबा लाना चतपा मलै निमेतुगी तांग अहुंगी रेली चपसिदा चिंगदसु लोइना चली अखोई चिंगी जगह सिंगसजिदा दुगा अतै अतोबा जगह सिंग उखरुजु चली तोंगा तोबा चांदेलसु चली मे पार्टिकुलर ओइना चुजामबद थोकिबजे कइनो हाइबा अचो वहंग अममै एट द सेम टाइम मणिपुर दा अखोई पोपी फांबी थाबा ड्रग करबार तौबा अदुम्बा कोई गोल्डन ट्रायंगल अमा लसेप तौरप याबगी पॉसिबिलिटी लेब्रा से अचो हंगमोय हंदकी अखोई इरांग थोई मनुंगदा अखोई मंत्री पुखिदगी पोपी मरु बेग हुमद्रागा तर इनि फागे दो केजी लिसिंग हुमगा चंगा निफु मरी लाइव पोदी अखोई तोंगा तोंबा उमंग वामंग मयाम कोपसलकपा पोपी प्लांटेशन तौरकपा मदुगी दु सरकारना इनिशिएटिव ता मोगी अल्टरनेटिव अरेंजमेंट में पीरगे है डायरेक्ट डीबीटी मोगी अकाउंट कापीबनी तोान तोानबा कुकी चिनाव सिंह खुल सिंदगी लागा खुल की विलेज लागा अखोई थारोई सी अफब थबक तौरसी खोलसेना लेरमीब पोनी अदु मसिगे अचौबा एग्जांपल अमा एक्सटर्नल फोर्स अमा यावबगी पोसे अखोई सुनुदा एमएलए के रंजित मांग अकोइबदे लेरिबा कुकी चिनाव सिंह मयाम पुलगा मोय पीस कमिटी सेमदना सीसी तौनबा अदु असोमदे लेरबा मिउ मयाम थिंदोरक्तना यामना शांतिदे लेरमने दुबु नुमि हुमनी मरी मनुंगदा अखोई अटैक तौसिलक्तना लोन मक्सुनु शेरोगी मयामसी मै थागे बसुस लई अदुगा हौजी मोगी डायरी अमा वारगी डायरी अमा फंगे हाबा लोन दि करिनु खंगदे अखोइना जी कन्ना अखोइसु लैरी अदु करिनु इरि सिसे कोई कुकी लोन ताबा कांबु सिंगसिदा अखोई आथ्रा हंदोला कांदा करिनु हाबसे कसी अखोई पाउदा हेना मरिक चुमदा फोंगनबसु होनरी अदुना इशू सी शेड्यूल ट्राइब की इशू सी ओजा हाइजर कांदा सिटी कोर्ट न पिरकदब राइनी कदाई फाउदा मैतैना शेड्यूल ट्राइब ता चनबा याई यदगे सिटी कोर्ट न पिरकदब लाइनी माजी शेड्यूल ट्राइब मम ओइबे याबगी क्राइटेरिया द सुब्रा डिमांड सिटी लोइनमक तानबा याई अदुगा पीबा पीदब हाइदुदी मिगी इंडिया की कॉन्स्टिट्यूशन मखादा याबरा यादगदी अमुक यारोइदोइनी अना साइसिदा इशू से थाइना पुगिबा मणिपुर दा कोई सिंग फंगक्तबगी अवाबा मायोकनबा उमंग कोफलकबा साब हेंगलकबा सिगुम्बा तौगुमसी नोय अदु थागुमसे अतोप तौसी हाना लेरबसे 1951 to 61 दा ओइरसी अदुगा नुसी जानन लेमनिसे हाइबसिदा याद्रिबा अदु एक्सटर्नल फोर्स से साइददी रिलेशन ओइबरा शेड्यूल ट्राइब की इशू ननी हाइना खनबरा ओजागी मेंग कमाइली मसी तसेंना हाइबदी आइंगोंदा एस अ ट्राइब ओइना हाइरो हाइरदिको आइदी शेड्यूल ट्राइब की दो इशू दो मादुना इशू दी ओइबा नते हाइना आइदी थमजगे आइ मादुना इशू नि हाइना आइदी हाइनिंगदे मरमदी ngasai ojana su panjare akhoi gi India da leibane akhoi gi constitution na yaba pot ko magi makha da any community any
section ko madu akhoi pame adu tobiyo na demand tobu kanda loina tobu ya haijariba madu tobu gi tamak ta akhoi lan tona khudna sona dana toba haibadudi madudi adudi kari gi tamak constitution da adu thambi riba haibado question ama lakani ba aduna ngasi gi phifam sidi timing do yamna chaki ba haiba tare tawdo bo aidi hana haijabani ST demand tobu singna tawre ST do demand do akhoi yade na oppose tawdo bado dum tawre taw chalo kaide amana yade haibado oppose tawnaraga lan tawnaraga tawna taba any kinds of peaceful go democratic thanara whatever in the court the court amada labor port has the court amada mi amana yabdo mi amana appeal amu tawgdaba almaina tawnaraga madugi kaino order adudi madugi piba pidabadudi central government lady commission lady aduga supreme court lady haijariba aduna tawraga da potne na ST demand gi tamakta akhoi chino valley singa ching da leba khara tribal singsiga masi gi tamakta yamna akhoi kari rai sira kep chawna leba ko lan tawna ba mong da chakhi bai sidi nungaite it is very unfortunate adu tawbi gno haibde akhoi di appeal su tawjari hana ko jisu tawjari adu bo ngasi gi thokpa timing se kamai tawbraga akhoi hoi ST demand gi tamakta senapati tamelong chandel ukhrudusu peaceful rally dum chale adu bo haiba kumna district mari sida kari su thokidre laibak thina churachambu sida du numik sida mai khra thare kholle haiba degi wang na thokre ko thokpudegi mayam reaction tawnare amuk reaction tawrasu hoje hairiba district naga gi mayam sida di tawdre madu aina sum khanbada ST demand da akhoi se diverse tawbo ani oja dudi hoje ki akhoi rail sing adum khangjare na adu moina kari demand tawno aisu phongkhre adu de ST demand du na dinatre habisidi akhoi meyek sen adum tai ani subada masida khoi government side ki su kitang lapses khradi leyoja leibai je kari noiraga peaceful rally do solidarity rally chatringe da ST ki mari oina na chatringe da akhoi ki Indigenous tribal leaders forum ka haina ama semlaga akhoi ki reserve forest area da eviction tawgani haiba mayam do tawba yaro hena issue se sidigi hawrakhibane aba aduga maru oina akhoi ki ching da kaino thabase popi thabase je thahaloi haiba thaba yaroi haiba kumba aduga ngasai thariba mafam se reserve forest area da su tum yawe reserve na taraso ching akhoi ki se gumadi sokpane na illegal oibane na madu da government na khra changsan ba aduna that tang ahumda solidarity ready chatringe da churachambu de issues already leram khre that 28 ta chief minister lakpagi madu cancer tawthokiba mai thakiba dun ulle madu mamang da thama mamang da so ban ka tawbo akhoi ujakhre ka popi da ka tawbo do rally tawdana moi reserve for adugi eviction tawbo yaroi ka haina go masida madu mayam du thama heta thoktana leibisida akhoi government na sum tumina yangsandan khra leiba potu da soirakibne oja aduna madu da lapses haijariba madu da control do tahob taradi ngasai district amakhak mafam area kha da confine tawgni aba sum tawra lakpadu da ngasai solidarity ki ST ki demand se da punchale hare go masi da chingchale hare ga issue se bang oina thokhale aba adu madu de kitang soigani anu ST demand du di moina ST demand do pio haibani sonda pignu akhoi yade hairaga loire tumai dum munnaraga court case togera natraga prime minister level yogera president of India yogera adudi mi legal process ni haba akhoi ki chanaba democratic process ta akhoi chakada ba pon ni haba adodi hoji ST demand ki tamata oirade karige hoje akhoi naga singa mu tumina go legida asine example amane ado ST demand ne hairaga madu ki tamak ne hairaga hojikna totally boycott tawre totally moi ki demand amadi CPO haibdu leijare ado aina haining bidi whatever demand do constitution na yaba pot de tawjasnu but mayamna peaceful oina dialogue da tawbiba asina khwadi afaba oigani natana kaino man community man si pame haidana eta war tawraga demand tawba community man adu tawba oirade khoi lepak se aduna hojiki thokpasidi adugi de sena haibada oja diverse tawbadi ade aduga ST ga mari di leina dabra hoji tholiba issue present issue in the situation ne hoji ST gi ne haibadu de ID haihaning de central government so government madu de tang ahumda khoi solidarity ST PBR roi na ching da challe moi khak chat pante te chin naga sing chu challe adu numik ta dum loisan khre na ko adu mai na tawraga
aidi madu da diverse tobu du di pamde aina last toja ama thamjaning bedi kari kari thokpo oirajo aikhoi CSO leriba mayam sidi Manipur ki aphaba semkaningai lebne na masidi CSO singna aphaba lomda loina tackle tobiraga thokibdu thokre chakhib chalasu Manipur aibse aikhoi mangda dana aphaba ama oina lehanse hairadi mayamna amu hanjaningai honamina ba honabadadi madu amana soireso amana lalaso aikhoi CSO mayam leader mayam di amata amuk punsanba hanjaningai honabada aikhoi gi thodang chauna leibra haibsu ai thamjaninge aduna hoje ichinaw singdaso kuki singdaso aikhoina appeal tawningbadi moi pamjaba demand du tawjasunu adubo yamna democratic way aduga peaceful way da tawraga aikhoi amaga ama neighbors aikhoi khanna chenaraga tawba sidi tawbidaningai aduga ichinaw hoje ki tampak to leiriba mayamna so aikhoi Manipur ai majority sidi population dadi oijabani mayamna majority community ni haina lawjabani na madugi role amada lawraga aikhoi karamaina kaida ningai karamaina punsaninga haibid lomda diplomatic way da aikhoi wakhan khara chothoraga aikhoi changsan ba phabra ta sengna aikhoi yamna deep oina analysis tobu kanda masidi praja micham gi asoibedi na chadeuja kamaina thokibano aibase hoi government na thohonge na thomadi natte adubu je sengna hairiba pochidi ST demand date 3 da station badi yaroi madugi mamangda haptama mamangda mai thaba haurabani aduga haptama mamangda thama mamangda rally ka chatana adusu problem yamna thokibani haijariba adu oiradi maduda government aduna matam chana adu matam duda dialogue tobu yabra toba invite toraga invitation toraga tobu yabra natraga control tobu ya hobra 144 adu chalaigra adumaina tahodabagi oja timing si laibak thina tang ahum sida sumaina thokiba sida ko tang ahum da ST ke solidarity rally ama chapatuda madu da diverse tobani adubu madu hojiki meaction loina khangena meaction loina khange haibsidi mayamna khangkhra pot ne oja oza ki sang supplement to wene se da khoi sibada karimta bubu yare oza sibada aina aigi lan thum aigi pai ba pesa nungsa gari bangla karimta bubu yare doni hajik si hoi thaina gi British ki rule gi MLR ne LR le re lairiba ching Manipur gi apun bagi sida 90% na khoi ching oire aduga 10% na valley oire valley da loina mak laga tuan tuan ba fru community khudim leibi yai achobo issue di nong gi population di hangale lampak sok 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 di hangalakte aduna kamai tawduna rule magi makhada kari tawgedagi akhoi masian si nungsinna akhoi gi generation je leiramani akhoi generation loi gi matamda tongda leidu generation ni khanbaduni mathau tarise aina ji lupa crore ratan tata na adaga ambani na parga ma mayum akhoi gi siba kashi puba yarodabni ana kamai tawraga khunda minari ba akhoi se kuki oigera naga oigera sadau oigera khongsai oigera 1951 dagi lawsi 1961 dagi lawi su yana bagi makhada leirakanda leiminaba yaba ching tamani mak hoi karigino Petribida kaidagi ton by the majority oijaraga su akhoi si ching de leiba yabagi khudong chabadi leiti adu kamai tawna wari si phajana sanara kan noina leige thabak su gi haik tani sumai tawba yaba leiba yadaba sumaina tawba lease de leiba adu leiba kaina hoi toro khondana ragadi nungsina basi hanana kani adu communication gap leiba mana nagani mana kukini mana maitai ni mana adu maina leiragadi oda tungi generation dadi madu afaba oiroina khali swai dadi hena phaba yaba punil leminaba yaba khoi swaida karigumba solution ama natragna suggestion ama ozagi mengdi kari le kai toragadi hena khoi hena nungsi janan leibu ebe ya kai boni masi chumi ojana haibo hojei mayamna Manipur da mayamna feel tonarise sigi wahangse ama we aduna aikhoi hingminabal taradi lepak amada state amada leminaba taradi punamak chamanana chokhat thorangi chokhaningai gi tama akhoi system ama semba change system ama hana semba targa le hojei system le law le leirasu matam matam gi karina phagadra karina oigadra haibagi maramdi lairi haiba chokhat pa aise chamanana madugi hana hairamdaba ngamlamdaba potu hojikti status ama level da loina yaujare ba adumaina yaujarabne na 9 chahi yankhai mamang da aikoina khalamba policy ado hojik madu apply tawse bi yadre ba ja aduna matam matam gi system do madu afaba kari oigadra haibado aikoi tanamina raga madu semthokadabani aduna adu matam da aikoi chokhatpadu balance oiba ngamgani natar tarade hojik uchumi ching da adu tawba yade adu leibi yade adu sabe yade haiba tarade
majority ahe sing natraga kari kari paisa pai myam se tampak le hairusini ado eradi loina ada saba yadrabne na tawi yadrabna loina tampak da tokhat patabni tampak loina tokhalo kanda madu ki advance lejerani akhoi te advance stage yamna laigani ado eradi madu da ada laiba mi duna kari ki loina ado da tokhaliba semkaliba haiba ju mu lakni ba ado nga sai system aduna mana tawjane semning le so semba yadabagi aduna oja khoi state ama ne haibaki wakhallom da laiba tarade state ama da laimina banena id system se koina yanaba ado ama koina matam gi matung ina sembadu de targa laibra haina lawe semaina loina makna koina deny tawthok se jabana jate akhoi gi madu gi tamak ta representative lejari ojik tribal gi representative lejari naga gi kuki gi ado gi ichina madu gi kariya shira MLA machine pi yame haibadu de adasu udum chungtho aduga masai gi masida khoi gi MLA singsina representative singsina madu gi model se mechanism se semgadabane aba aduna makhoida khoina he haibase moi mayam gi mihutne do manipur gi lengak ngakli mapi mapa sakna lairi bani asi werasu madu tawsarsu makhoi sina madu koktu thadaraga thabak tawgadabane haba aduna stakeholders sing mayam da tanaraga akhoi gi chokhatpada masi block lere asi system se yadre asi tawbu yadre haibase moi de convince tawnaraga oja yana khrdi kari gi tamak ta ching da farm tawbu yade adu da adu tawbu yade haiba laigadabuno madu leiringai khaidi akhoi gi mina su phap ta do ba ma le chokhatpadu paisa pai badu manaba yaro heba adu mana hanse herdi aiso ai gi area adu da kainoma expand promote tawbu tabne promote tawbu kan da de akhoi commercial da human beings da world gi economic da de akhoi gi relationship exchange se tawna da badar de ai thanda tawge hairadi yaro heba business to yaro heba aduna masi system si gi tamak da stakeholders sing mayam da government gi lengak singna meeting phamlaga process ama change committee ama semlaga ko masi understanding reach out ama akoina hana change aduna reach out to the bagi ching the innocent oina leiba mi sing do leiba sing do de MLRA NLRA le mobile to toba ya de haibigi kak da pause ta ya ba adu kak da moi kok da se chang khre ba adu bu maduna sopa kari effect to kari haib do din tak pi de ba adu madu system do honglaga akoi development da sharing go tawraga se lakpana nangi economic da tungi chorong suron da angang gi akoi tungi tamak te sina haib do di madu ki tak pi ram de ba only add to the adu yade adu yai adu tawkhrani haibagi destructive ta negative point of view the go mayam sida adum tham khare ba adu akhoi gi mandate weriba elected MLA sing su ma se people sing da chingi people sing su educate taw de ba adu som da su akhoi phap ta mina ba se leite ba aduna aina chief minister da chahi ani gi mamang da adu gi ama mamang da yaradi stakeholders sing mayam sida government na kobiraga loina khoi inclusive of all communities tribes who settle in Manipur ko punama kobiraga city people convention da achauba mi pam tawraga stakeholders singa akhoi gi Manipur ki demographic aduga geography ki ko trade aduga misunderstanding dispute labor me aduga development da natraga farm da mase ama akhoi tanamina raga yamna consensus oiba akhoi apunba Manipur stakeholder gi ama in development gi balance oiningai da ama thamak targa le haibase ai akhoina thamjaki bane adubo thabo oina topthop ngam ki da haiba tare adu nangasi oja masidi people singi asoiba leiram ba ya innocent singi adubo akhoi gi representative singse apaki waigera chingi waigera moino mase wogop tawde masiki masida moi thawai yaude ba adu sum akhoi magi ama issue da ngana da mai da tum thairaga chakreba akhoi ngasi gi politicians singse hairaga moi heta sawe ado sengna aibada akhoi ngasi gi politicians singsina kari politics tawgadabno state ki kari politics no aduga ojigi gi present politics kari no aise madu chap chana phap ta biraga thabak se changsan bira batarade hoji hairi ba dispute maya akhoi gi miscommunication kep myam se leira roi oja aduna aigi as a opinion ama indigenous people forum oina phongwai ba kanda ching the lam yam le akhoi economic da Manipur da chokhat se hairade
ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯕ ꯃꯤꯅ ꯂꯝ ꯄꯨꯊꯣꯛ ꯄꯩꯁꯥ ꯂꯩꯕ ꯃꯤꯅ ꯄꯩꯁꯥ ꯄꯨꯊꯣꯛ ꯍꯣꯏ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯃꯤꯅ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯖꯅ ꯆꯥꯎꯈꯠꯄ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯒꯤ ꯂꯝꯗ ꯑꯣꯖꯥꯒꯤ ꯂꯝꯗ ꯑꯩꯅ ꯊꯕꯛ ꯁꯨꯀꯥꯟꯗ ꯑꯗꯨꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯟꯗꯤꯁꯟ ꯂꯩꯅꯒꯅꯤꯅ whatever ꯂꯤꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯇꯧꯒꯅꯤ ꯂꯩꯕ ꯌꯥꯗ꯭ꯔꯁꯨ ꯗꯣꯅꯔ ꯑꯣꯏꯒꯦꯔꯥ ꯒꯤꯐ ꯑꯣꯏꯒꯦꯔꯥ or ꯂꯤꯁ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯂꯥꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝ ꯑꯃ ꯍꯣꯡꯗ꯭ꯔꯗꯤ ꯑꯩꯗꯤ ꯄꯩꯁꯥꯗꯤ ꯄꯥꯏꯖꯗꯦ 어자나디 पैसा मैम पाइरे अगी मफम थब तौ क्या पैसा यादरदी तब यादे इबानी से शेयरिंग तौमीनब चंगे ओजा मसीगी mechanism masigi reach out masigi amata oiba phap taminaba asidi ngasai elected people singsina oja masigi educate se ching mi singda educate topic tabani plus stakeholders singda masi phajana tanaraga government da ek adu leijarasu akhoi gi farm gi natraga kaino gi interest ta general da akhoi tongan ba akhoi policy ama puthopa kai dena adu mak togadabani aduna hojik sidi akhoi gi masigi kaino sida de oja phak tamina ba ama anoba policy ama puthodaba taradi hoji leiriba sidi akhoi sumaina tum leiraga issue da base tawraga exam hena lehale akhoi da gap hena lehale aduga ngasai gi wakhan je pick halle aduga akhoi da masigi sina differences hena people le aduna oja ibani thabat tominaraba farm tominaradi ibani the differences leiroi adugumba differences mayam lakre aduna center di khangde amade fund di tanba haiba ahaiba kayamayam tampakta leiba haib tare chingi khangde tam aduna mai convenience mafam da tawning banina madu tawruba kanda sida loina ayamba senka khre senka pa kanda mi khrana otherwise mu lore aduna hoji aishu ai senka haibda ai driver oiresu aigi lamda ai project ama paikhat ke haiba kanda aigi su difficulties leyo maram di system duna I want the lamdu yonbagi agreement do later di aina tawriba do di kaino illegal oidere haba adu erdi aina lamda pata laiba mafamada natraga kaino amada phajana aigi minga agreement tawnar leir kanda isu tawninge haba ko wakhan do adu do oininge plus loan ju lobo ya haba hoji chingda madu mayam system hoi pata do later su chingda kramaina loan lobo ya bra haiba police isu akhoi leitri haba loan lobo ya darabne na chingda any promote ama tauge entrepreneur ge entrepreneur ge farm ge dukan ge tau kanda akhoi loan lobo ya dabne na capital du leitabne na masi asida akhoi se sonthabane ha masi gi area da de akhoi gi mi sina naina dre ha ba tangpa gi mi na su masi da dambi dre ha ba se adumaina ke chauna leyoja aduna hairi boja na haibadu yamna chumbani mase leina pamthoi aduga seso sina su adurom da wakhan changbiu leina na lengak sina akhoi ge representative sing sina masi karamaina anoba policy puthok sira haibadu de hojik khanba matam yaurabra haina ai lojeja yam suma phomni aduna swai si khana udagi de khoi sai differentiation me am leiba amaga wala thongnabagi pulla kana chaminaraba thakminara kan dudi akhoi madugi nungsinaba prem amasu lagadore aduna sarkar na su yam phajaba jan takpi do achowa state da city convention da mayam gi leiba wakhan da leiba singdo akhoi di chat kini akhoi na chai humdra marfu pusi gadra kanam khumde tung da lagadaba generation du gi dam da kai makhadi to mathau tai thamjage yam phajaba homne aduga hojik leiba issues isu akhoi su da leiba militant sing ji yaudaba khunja sing na kasu nongmei pairaga mete khunda landara oi thang da chamina thamina na se ningol chakobada pot lanadana se Christmas ta chamina toriyo myam do kari dagi no kadai da no ma hu kam sin ma yorok padagi ore ba film sing ni aduna masi center na su handa ki wayan sida nangu to biaroi hek toraba haina torom bazu amta tawde aduna handa kisi yamna lui aduna praja sing su gyan tam thau tai yam phajo hom thami oja ai marak sida aten ba brem tan lawjake break ki matung da khoi national highway sing da hoji phaw da blockade chathari ba relief camp da lari ba sing awaba satra sing mai masing tam sing awaba phibam masi karam kan da restore to da ge internet ki hoji lari phibam mayam si ne ga da wari so viewers marak sida aten ba brem tan lawjake break ki matung da yam thuna ba hanjarake Babina Diagnostics Manipur da ihan hanba oina ingsok lisingamaga jamapal marifuhumdoida linkhatki masina awang nongpok bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana hona jaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kaya gi mateng pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari
Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Matamgi matungina thabakna yamkhalakpa hena chinsilakpa asi koknanaba tongan ba floor singda sample. Welcome you all to UNACO College, Kongman, Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pinabagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba honaduna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu Manipurgidi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi paidagi chanaba sinfamadu mai pakna chatnanaba same sagani aikhuigi mamal yamlaba naha singbu tungge chuwalambe lamada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Break matungda mayam taram oksuri oza makata lakchini se hojisi yam kuire tha ma chi chap chana fare me gi tang hum dagi ni ngachi jun gi tang hum tha ma chap chana fare hojisi khoi national highway da blockage chathaba kangpokpe area da uki chinau sina chathaba dagi hojisi potche gi mamal si angapa phangna tange aduga thau gi mei si sanga sana kilometer ani hum de lepna re aduga maruina ana layengi lamda su awaba mayama thengnare nungai taba ngaktani haji leiriba singsi hoi chingge sinau mayam singsu makhoida adum ana layengi yamna khudong chaba phangba se leiba nate maruina imfa da laibani se Myanmar dagi bula ibani tungan tuan ba layeng mayam laibani aduna swaisida lambi chathokasinda apinba leiba aduga blockade da thingba na pochegi mamal ayung ngatangba chinggi praja singna su haji yamna waba koine sanga abani na khoi Janingai Taningai Electragadi, Masina, Koshang of Suhelak Paduna, Masengi Maraktasu, Masi, Hena Zawirang, Toninga, Hengai Late, Hazik Prup Ani Marakta, Unkanaba Labasina Maragato Antoma Prup, Mayama Prup Contragataru, recognized over the lady basing a Sigi, one Arakbatar, but the sounding ba, Aduga Pendaba, I said, Tolopasuyai. On Hazik Fauda, Manipulang, Sutobangam National Highway Lady basing a sea. Kangpupiki areas in the Yam Sangma kilometer ama amni ki jaga sing the Central Paramilitary Force obe mamang da koi economic blockade tha humene cha thaki ba du da koi mayam ngak selga purakhi ba mayam lai butuni madu ki chap chap thabuk lokhat ba udri basina maram ora kana tung an tuan ba khunda mineri ba purup sing da achau ba chai theng ma pirek pale duna haji fau da koi blockade lai ba sing si Home Minister marzo hangduan mangam da ba mana chairam mangam da ba nakalani maka hey nang adu tobiya roi nang shudu tobiya roi Nabani Maktoradi, Nabani Si Tony Habagi, Wapson from Daba, eh, Nangu Saunu, Nang Mai the Changuranu, Nangina, Guati Bukjanaba, a helicopter service and Birage, Nangi Ajul Bukjanaba, helicopter service and Birage, Daily Dagine, Anala and Gitarage, Nangine, Cheng Sak Pirage, Sikarambo Wael. On Hazif of the blockade Hanguk to give themselves, the side was a give a Karimbo interview. Jambashi Yamna important way. We have the essential commodities subsidy me mayamna any community oisnu me human beings human mayamna chang dabaya daba sijina dabaya daba tangai badana nuti ki targa leba akhoi mi oibagi punsigi amane haijariba maramaduna akhoi kari noma issue tawrasu ama lan tawrasu ama leirasu akhoi gi human gi chingchak haibatare essential commodities haibakumbasidi akhoi Masidi disturb to be the bar, Dona the bar, I think but BB the bar, Adukumbana, Equi, Jiki Matam Seda, Apabo Idra, and I Tamjage, Maramdi
ꯍꯧꯈꯤꯕ ꯃꯇꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯀꯦꯠ ꯈꯛꯇ ꯇꯧꯗꯅ ꯑꯗꯨꯕꯨ state forces kay chalairaga sum namningai dum puraktana manage tawbusu dum uiko do hanthakki sina khara silent leibu kumna sum ue adu karino khangde adu gidi akoina lengak na chadabne na adu akoi di lengak amal leiba taradi punamaktu thenaba phabra haibadu lengak amal leibane na lengak na madu gi control tawbangam over come tawbangam badi phabra haina loweba adu nataba taradi akoi je aingonda hangwar di akhoi lengak leitabagi type ta any section amana tawning ba tawbu kanda dum tawba haibu du tarabra haibasi adu already praja sing dum waba tabani aduna masidi akhoi imphal da leiriba mayam se hojai ichi no maite khakta na jade haijariba masidi tribe mayam tangkhul khangde maring khangde thangal khangde rongme gabui whatever akhoi naga gi tribe mayam se su imphal da loina settle tori bini 10-20% dum leiri bini aduga topai chi no maite pangal haire aduga kaino leire aduga ichi no kuki sing na hantak khudong cha da bagi accident thok bagi ngatang side to ki bai tare chana ki bowani jiti naga ichi no mayam su leiminari ba adu oira di ngasai gi essential commodities mayam do community amada noaite yadaba gi ne haina thingba tarade community top mayam da soloi dro haiba madu ki wafam je laiba khoi de ko essential commodities je aduna masidi ichi no naga sing na jo khanphibam thoi aduna sekumba sidi lengak na akhoi gi stakeholder natraga concern madu gi se so sing de khra tanaraga asekumba highway da athimba piba essential commodities piba kanda disturb amama leitadana masidi maram kaina akhoi lehanba phagani chumgani maram di anayek mayam hospital da leiri masidi nabai di tampa ki mi khak nabnate jingmi mayam nari bani do hithak adu da depend tori bani sida anaba mayam sida operation mayam sida tawbalari bani ada facility leitaba mayam lei aduga sida akhoi leiriba mayam nomo gi chada ba yade akhoi thabat chatba inkhong jaba ching chapa thaw hapta ba yade masi akhoi da masi gi area se akhoi na phajana analysis tawba ngamda ba haibse akhoi si yamna sum mature oidabo phifam da stage se dum leiba kumna uyoja aduna aidi hiding badi hoi lan tonaba adu tonam matam khra issue adu gi conflict leina dana violent thopaduna amane adubu akhoi gi angang mayam senior citizen mayam aduga anupi singi aduga angang singi mahemasin tamba singi changda mayam se tang khanbiyo ba ai budi kai de adu ai issue icha haiba tare ngarang na ham pokpa do ngai riba mayam do yamda khanbi se abako madu gi difficulties aduga akhoi gi ima sing nupi sing na akhoi gi family si da home manage ayam ba tawjari bine moi di madu gi tension yam lei jaya abuja ko adungba khanbi raga human beings ama oina humanity ground da akhoi gi essential commodities ki tamak di lan tawe hairesu e madu puba yaro haina akhoi highway da thinba khopa sidi topi da bana phai topi gnu haiba se id appeal tawjai masidi hojeki akhoi gi leiriba third person oina middle person oina leire sing sung su role obi ga da bani madudi maram kaina flow toningai phangningai hona bai se akhoi gi thawni aduna aina masidi lan tawnarasu ama tawnarasu akhoi gi humans ke needs sidi ko akhoi gi essential commodities daily akhoi gi needs necessary oiba pot sidi masida de akhoi lan tonaroi kumsi maduda athimba ko pinaroi kumsi abidi ai haininge in case kari gumba mafama da pirusu madugi jurisdiction do Manipur state ni haijariba Manipur state any section na madu mathimba pirusu madu lengak na anyhow means sama tawraga madu de tackle tawgadabne haijariba madu tawbungam da batarade oja adu de akhoi lengak leitabaga di chamanai aduna aina ma di blame towning de moi su appeal tawri adu kasai any section any mafama da tawjar su madu de by any means at any cost kari no ma tawraga lengak ti madu career sira maintain tawningai moi overtake tawningai hona batu di lengagi thabak ni haijariba adumna maramdi every district ki area section digi akhoi mla leri sidi represent leri sidi dai chakrage goi sanapati district ki kampopi district ki akhoi naga sing mla character bro arine tamelong di character bro haiba mayam loina lengak de yaujari bine haba aduriti lengak sidi praja ki ni haijariba mase aina amamadu hunbai wanate haba akhoina lengak ngakpada represent yauri bai se mayam gi mihut de haba mihut silaga lengak chare mayam
चिंग होइगरा तम दगरा करी अवात पा करी तरका लेबा हाइसे लेंगा की मथौने हाइजरी बावजा अदु ओइरदि अदु डायलॉग तौरो करी मफम द ब्लॉक तौरे करी मफम द थिंगरे थिंगबा मी अदु द अखोय माई कंसर्न और लोकल एरिया अदुगी डिस्ट्रिक्ट अदुगी एमएलए सिंग डायलॉग तौरोना अदुगा पीसफुल ओइना मदुदि यहनबा हाइबदुदि प्रजा अदुद यहनबा हाइबदि मखोयगी मथौने अदुना सिदि आइदि फुल्ली रेस्पॉन्सिबल से गवर्नमेंट न लौगनी हाइबसि आइदि हाइनिंगे याम स्टेट सप्लीमेंट तौनिंबम ना ओजा मरुइना खोगी कुकी एमएलए तारा ना हंदक लौरिबो खुंथांग सिदा खोई होय Manipur Legislative Assembly na madugi chapchaba mai disciplinary action lor pusu yai madugi ni leader tara sina praja sing ji them ga dara haida kanda madoi them debitani moi sungan halaro ina khallabra imphal se Manipur gi capital ni Manipur every state gi capital ni sta khudong chaba lo ina ma facilities gi ni ana layang gi euro khari gi euro mahi tamba gi euro sta gi lo ina langda bang aktani haji am nungai te akhoi gi oina su oina ma leba community hai tare se makoi Chuchampur da tamba medical tamba mairo myam makoi gi awaba life kamai tawdori Chuchampur dagi state Imphal da rim se tamba mayam kamai tawdori jenem se tamba mayam tawdori government gi service tori me kadai fau da yadori ge Mizoram na kyam kuina moi da support tawdori ge ai gi chaningai le da kan yumthang da bagi chana ba POD piro ai lem pa na le kan da di yumthang na gi pi bu sungam ni ina khunbam na lai ra ba kyam sawat kani madu gai wang sule na sai si da ni hauji le ri ba relief kendra haji hoi kalen suti 15 June mukti thari mairu sing kamai torakani se achobo wang ma oiri bani haji chingi jaga sinda achobo ana ba lai kuma tam da koi Imphal la pura aga rims ta jenims ta ado tongan ba sija hospital lai ba private hospital sinda yenga kan da lai ni hanak ta koi pau ta ba imana ba nungsi ba lai pau pau na ba dum pau itau lak ko pharak tari ni haidana ta ba nungsi ba thamoi da feel ta moi alam su lai gidre magi aduga diabetes ki ni aduga hidak su phang da ba aduga magi dialysis to godab to bungam tre khotre kai vat pap se nungai ti aduna swai sida inzel liba akhoi hana khunda miner pasing dadi madu leitabra sine akhona any periphery jaga ra chatpa public ki akhoi gi reporting low matam da aduna swai sida outsider khara sangjel ai basina hauji lei basi thugai na basilena solution si maduni aduna haji angang singi mahima sing tomba chingdagi laba tamiba adagi se Chuchampur khakta nati lai myam haji lei situation china se kukul dagi ro chandel lagi ro lei ro myam sida se kamai to na masi pharak na ba hai ba tai oja gi sai de kari opne le angang sin gi live kari mathau ta hojegi phifam sin de hoi koi mi oi ba ma gi punsi live ta do maru oi nai khoi gi angang sing mahi masin tam da ko yamna masi di shokre yamna shokre ngasi shokpagi masi yamna thuna phadaraga normalcy purak bangam da batarade masi continue khra sangna chathaba tarade akhoi generation ama ni se manga dori bine akhoi gi generation di amarom da hojik ama da chakre ba jidi hogali ba akhoi gi tungi future gi pillar oi gi da basing se gel akhoi generation ama ne haijari ba moi se pura generation ama akhoi kep chauna thamkrani aduna aidi madugi tamakni akhoi na normalcy amuk lahan se haibase haijari base aduna jojana hairibado yamna kainoni chumbo waphamni ado ojeki handaki accident sidi yamna ikhang khangdana certainly overnight amada haibe tare oja thokhiba maramna maduda ama ta kya tadana khota threat kinaba adugi phauna khiba ama oikiba sum lan tawnar su tapna tana hojeki mong da tawna bana jadaba etta khutakta magi sonda tawna revenge lona bo mong da ko thokhibanena chumi MLA moi khra chakhibada su moi su kibagi safety leidabagi moi su moi gi lambi ama thijaba oiramgani adme kidi moi akhoi representative MLA security leiribani natraga akhoi paramilitary center forces leiribani governor leiribani adu moyam duna moi da protection se piramaga ai nakhalambadi moi da protection se phijana piba aduga population da jo makhoi da akhoi honor tobiba kari so dialogue tawraga loisan ba moi na representative oiribani mi se khana khana channel so third person ama solution pura ningai mi later party later kama mu pura kani si pochu tum laibni na people sing so se so sing so ma khoi budi khara kaino ko relax to biraga akhoi madu gumba thambiradi phagada moi jo moi the threat khara tawrak pa aduna moi jo mi oibni na madugi safety kibadagi moi jo phat launa ko madugi side to male ne loje me kidi moi je Manipur de ki lantho handa bida mafam asida bajana security na guide to biraga leiraga khoi dialogue se tawraga ko bajana tawramradi phagadabani do moi jo MLA mo oibane na peoples na
elect tawbanina hojikti masigi issues in amara moiraga people sina moida pressure people ma changba kumna tawi maduna pressure duna natraka mayam gi apambaduna moisu follow tawjabagi tawjakibani adubu ama wegara India the constitution se lebani law rules of law lebani ek lebani assembly gi ek lebani punamaksi matungina madudi thabak to chathaba tare adubu sai aina ai weba tare aina sum khanbada issue thokpa myam je kanana solution pigadabno hairaga sai aina sum panjare elected people singsina madudar role se logadabane ba felicitate oigadabane ba ja adu the interlocutor ko third person ama oina madu the intervention tawraga moina people singi sentiment do sonda pijaraga marakta dialogue tawbiraga chalamladi adu process di yamna chungba the hojik sidi adom pulak pusala chakhiba kumna akhoi solution se kamai purak sara haibse akhoi na khara khanbada ko lubu kumna ui adu oirasu ngasai moi du moi adumai oijare adu bu moi so ngasai ki aina haibudu ne ja safety du leitabagi tawkhibani me ki moi adumai na thokhiba tarasu prajana khangna tawrasu moi di Manipur ki member ama oibnina lengak ama oibnina mafam asida station tawraga moi sida through the dialogue tawramradi hena akhoi se phajaba mohamada leiramgadabani adu laibak thibani thabak thibadi thokre kari haigdamno madudi adubu tawriba thokliba mayam se ngasai khoina hanjaninga ama honadaba tarade oja akhoi generation ama se pura hojik nahan akhoi cap kitang leirambadu de chauna cap legadaba mai ajida akhoi chinau kuki sing hairase naga hairase maite loina mi se phattaba nate oja phattaba aina loina phattaba nate afaba aina loina afabadi oirammo adubo mi kharana sam garino yamna fanatic oiba sum chingdasu tamdasu se tum leijai madu akhoi deal tawba haigadabane adubo afaba mi sine yame je chinau kuki da to thokra tarasu as masi फजदे मासे खराना सुमाइन तौखिबने हाइबसे अखोइना टेलीफोनिक ता फावबु कान मोइसु फील तौजे ए अखोइ मतम खरा सावबगिने करिगे अमु हलरोइ दबनो हाइबु फावबुदको नुंसीबा अखोइसु अदुम मंगाइ आइसिदे युम लेरगदि कमाइ थादोब चकनि हाइबुगुमबको अद नागादसु मी अफबा दुम लेयोजा त मैतेदसु महोइदसु अदु पुनमक सेंगसै अखोइना टेकल तौबा अम चंगे अदुना मी खराना sinbasu yauramgani mi kharade yamna extremist oiba aduga fanatic oiba aduga ngasai divide and rule policy oiba aduga dum tawba yaba akhoida frustration oiba mi kaya su dum lei akhoida adum bodi oihaningde maramdi aiga maga nuaitaba ojada nuaitaba aina adugi kom pendaba oirasu aigi tungda khangadabane aigi future to khanbi se abako maduda khallaga akhoi hingba tarade aina kanamata su revenge loaning basu leiroi adunga si akhoi future gi khandaba kanda kudak kudak aiga nanga revenge loan ba kanda future di toy dore aba asini khwaidi lubje oja aduna aina khoina appeal kana tawjabase aduni aduna hojik akhoi gi 10 mla da su afaba ge lomda akhoi phajana invitation tawra convince tawra ga dialogue tawra ga ko moi da so akhoi phap tamina ba mu pusan ba gi mathau tai sumna tanana comfort tawna ba taradi moi su moi right lei jai ore moi ne resign tawkhiba no makhoi da kaino disqualify mu tawkhiba kanda escalate way ga ba irang se hena chawthok pa ya ba pocha dum leibra haina ai dum khange ja khanjai aduna matam chana control tawbiba aduna hojik jana haiba lakpo last the point to the punamak se center na intervention tawbiga dabani intervention amal leitaba taradi intervene tawdaba taradi akhoi gi site tum chawthokigini aduna ngasai center government na MLA tara hairasu center government na kaino overpower tawba yaba take tawba yaba chances yamna leijai ba moi de kawra wal the tawbi no sonda tawraga sonda unaba yadaba myam moi na mafama de kawraga naga gi MLA kuki gi MLA mate MLA namse mafama de unabadi aina adugumadu center government na singadabani aduga akhoi gi ngasi laibak thibadi apunbagi stakeholder ama committee leitaba akhoi gi apunbagi peace committee ama leitaba sina ko akhoi mission cha se so madugi problem khara dum leiba adu handak peace committee ama semlani haibase mase akhoi gi Manipur gi tamakti afaba khonthama oirani hai thajai maramdi Manipur sidi multi ethnic state oijabane na asidi leitaba yade tung future long time gi adu oiradi maduna akhoi gi stakeholder sing sida sharing tawnaraga bhaja na madugi reach out tawragadi akhoi khara subside oigadra minimize oidra ja khara hena bhajagadra haibase lojai aduna ichinaw akhoi gi hoji politician chingi
khangde tamgi khangde elected oina leiriba singsina normalcy ki restoration of normalcy peace ki tamakti ahing nungthing leptadana moi thaba tawba mathau ma change adu moina stakeholders sing su keep in touch tawba ma change habise ai adum thamjage yam sumi oza yamna nungai ba haibadi akhoi chief minister na hek akhoi ki birena 2017 dagi chief minister dagi warun drug si lakibani drug number moitana every family khudi makta hare se naga oigira kuki oigira mete oigira ukhulda HIVs ki chang wang khaliba mayam tori mayam drug si mesida khun gi chief singse la kana khoi je thajara roi haiba issue si lakibani duga laiba wang di हाइब एमएलए तरा सिंगी एरिया सिंगसिदा पोपी कदाइदा थाई कनाना करी तौसी लोइना खंगबा ngakतने बजा माना करी तौरी करी विलेज अदु तौरी हाइ लोइन खंगबा ngakतने बा मधु हौगलपदु द एसीडी फतेको आइना मिडनाइट ता करोड़पति मिलियनर ओरेगा जो आइगी तुंगी जनरेशन दा मसिन अचौबा चैथेंग म पीनी को हाइबगी मधु खलौदबा मधु इशू मरकता कोई इवन एमएलए न पीएम कोई पोपी मरकता तौरगा फोटो थागलकपा खोटपा मयामा लाइब रूट को से अखोगी मिडनाइट करोड़पति ओरम मैम अखोगी फोरेस्टेशन तौसिलक मैम कोजेस मैम रूट कोजेस मैम लेग्रे मदुदी खनबदा मदुदी फॉरेन अगेंस्ट की वफम जो लाकनी अदुगा मई चप चाब प्रूफ सु लेगनी मदुदा हेना सांगदो अरोय मखादा चिनी जौसी याम चाव अवाब थेंगनरेउसी इंटरनेट की इशू सिनी ngarang ge chief minister nongthomban birena magi appeal lama miyam da phongdoe maruina khoi sugnuda Assam Rifles amadi khoi Manipur Police Commando ani marka thokki thodu adu yam nungai taba misunderstanding thokpa madu maralai sing khoi ki thigalaga action logani haibu phom du thamme makata na mana phongdoki busu Gujarat sing ing tapna lebina baga internet sisu resume tawbagi wafam tawragani haibagi wafam se mana chap chaba matam ma pangdra su phongdoki belai internet se hauji yaudaba yada ngasi 21st 22nd century sidadi internet yaudagadi khuding maktani hauji mapanda leiriba angang singi paisa thabagi awaba oiriba adagi yumbu na ren pidebagi emission matamgi work from home tawzaba adagi se atopa company gi tawzaba internet gi khutangda US ki kari gi to to base to company gi yumdagi tawzaba mayam si hajiksi yamna wana loina mak thabak tatpa mayam su yorba hajiksi adagi any se mai laktabagi ro mai se ko internet toroga adum kano da chana da bida adum tobu yaba kram yam ma leigre alai lai su thagada ba exam to godo me amaduna swai sida ton ba experts in the phongdu su lei of course internet ti dum tharaga asigi ko se Facebook khang dia ti leiriba social media sing se dum thingaga moi da hairaga dum yabani internet ti dum thingum se habsi adum ngasi bawda tha ama fazil re tarik manga adai dagi thingba hogibni tarik mari gumba organi khanbada I am not mistaken aduna irang ki saukalakpadagi internet ki issue si madang dadi ojagi ba kari bole mutham jamasi chumi chokhatpa matamne na ko internet ban tawba haise huji special businessmen aduga institution aduga khogi entrepreneurs aduga career sera banking dadi amna effective oire mafam khara dadum tawma sin effective ama oirabane na masi both side akhoi se yam losses ni ji lan tawbada akhoi na amang ta dana loss tawriba mayam aduna amani sonda internet amuga hangdaba isidi Manipur mayam gi di losses ni aduna masidi micham praja chingda lekhra haitaba khangagi di hoi thinglasu karisu kana daba oiram bayai adubu man akhoi gi hiji hingbada yaudaba yadaba tawriba mayam si institution business noma gi entrepreneur aduga banking gi mayam se internet se na maram oiraga hojik akhoida kariya sira achauba kainoma pigdore haba ko aduna masidi id some area identify zone tawraga madu ki relax tawraga identify tawraga madu phajana function tawhambana chumra akhoi ki chingda puta tharaga mayam adu do oidaba mayam da piba na chadaba wifi gi through de gira natra kaino deira institution khara business session khara banking city mathau maram chana mapungphana tawhonba adugumba gi tamakta aduga mafam amada safety oiba matamda core center ki type da thambiraga kanam paisa thaning raso adu da lara thaba some unnecessary gi usage da nataba Facebook da lagi puta oidaba puta thakaloga che tobudu nataba yam akhoi gi some kari aisera some area haiba tare ne ja identify tawraga mathau bajana tawhondadi hojik simadu de chumra haina lawe madu tawdaba taradi akhoi lan tawraga sokpa soiba awaba tabdu namani masi economic ki mi gi humanity aduga human beings ki aduga mi oiba punsi gi self sustainable oiba mongda nomo gi kaino da yamna effect oirabuse masi kaya kuina chakadam no me kuina chapka kanda de akhoi life ki
अखोई की कहीं लॉसेस खत नत इकोनॉमिक की लॉसेस सो अचाव अखोई द ओइब कांददी पुलप सिमि लुप हाइबदो अदो ओइगदरा हाइना जायामना चिने दना मदुदी आइदे इंटरनेट से हंगबियो हंगबाई से आइडेंटिफाई तौबियो एरिया दो अदुगा मदुगी पिन पॉइंट तौरगा मदुद लालगा तौब याबो पोत अखोई अदुम बहुजी पैसा थाब यादरे अगांसी अदुदी करी चारुनी पैसा थाबगी दमता अमु कदाई चकनी मियमा मदुगी थीब खोपदा पैसा क्या तिंगे मसे मयाम सेना दो अखोई मयाम मणिपुर ले माई मचा अनि नत्रसो अमा मदि मपान लेतबदी लेरमोयबा अदुमाइना मसिगी यामना मोय वाखन नुंगाइतबा अदुगा लाइरिक तंबा अखोई स्टूडेंट सिंग द मदुगी खितंग फील लेहनबदो फते हाइबजे अदुसो आई हाइनिंग अदुना इंटरनेट सिदी मफम मतम चाना अखोई टेकल तौरगा थुना सिजिना हनबिबा ओपन तौबिबा हाइबदु चुंगने न लौजे ओजा याम नंगजे ओजा थैंक यू सो मच ओजा की चिल्लम तम गाइथु पिरगा दम ELITETV की अखोई न्यूज़ डेट ग्रुप ता सरुक याबिना तोन तम इशू सिंग अमदी ngasi इम्फाल फुंबा पाउसे सिंगी मरुबा पाउ खरा खनाबदा सरुक याबिबगा दम ओजाबु हनना थागसे ngasi dito ELITETV की न्यूज़ डेट ग्रुप मतंग ngasi लोशन जरे लोशन नgi मांगने हाइजे बदिने कोई चैनल से अदुमरा न केबल ऑपरेटर्स इन द कांटेक्ट ऑफ यू चैनल से MCTV मणिपुर केबल टीवी GTPL कुतांग दा चैनल नंबर 991 अमदी 975 ता फंगबिगनी मसिस जतना को चैनल से Facebook Instagram सो YouTube तो फंगमी मरुइना YouTube ता 24/7 कोई चैनल से फंगबिगनी तम लाइक तोबा शेयर तोबा अमदी सब्सक्राइब तोबा काउबिनु एट द सेम टाइम नोटिफिकेशन बार नबी दना बेल आइकॉन नबी कोई खुता की बिजरीबा ब्रेकिंग न्यूज़ सिंग asi ताबम सु येमबगी खुदों चाबु लबियु अदम सु को feedback and session PBU अखोई email address info@elitetv.in नत्रगा कोई WhatsApp number 9856236124 नत्रगा 8415875251 अदमना feedback and session PBU को यागनी अदमना PBU को feedback and session थबक तो अंतोंगनबा मतम खुदी मक्ता ELITETV ना सेम साधन लेजई हाइबो हम थमजरगा ngasi gidi कानिन बे थिंग नेजरी पिनेबिरिसी अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा मदि एप्रिलिया की अपांबा मॉडल सिंग सुपनदगी लुपा लिसिंग 10 खक्तंग पुथोक पिदुना लोन ओइन लौबा याबगी खुदोंग चाबा पिजरे अकुपा मरोल किदमक कांटेक्ट तौबिराउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैवन अमदि संगाई प्रो खुदोंग चाबा सी मांगन बिगनो ngasi mak contact तौबिराउ टर्म्स एंड कंडीशन अप्लाई